Matu mata-mata gi jam tam le khat justice ko ko mata mama da party si sagat na mo na bada yamna choba ongdang lo bi ro ba adum party da lei ba hai tare to adum communicate to na paw adum phau na jaba adu gumba ai ko justice paw ai kai kum na bo chari adu election biri ba Tamenggong district tagi len bi ro iba ai nungsi jaraba party कार्यकर्ता से लोइना ना नसिगी जाना लेबी ला पदे याउ रे एबा कोगी मेंबर से काय कुन होचरी अदुगा नसिगी प्रोग्राम से याउ रे स्टेट की ऑफिस बेरर पुना म पुसु आई काय कुन होचरी याम नुंगाय जागी बायोडाटा से पाबा कांदा हाइदिंगाय लेतना नुंगाय हाइजबा तारे हाइबदी कैबिनो हाइबा मतमदा आइखोय Bharatiya Janata Party haiba party sida adugumba aikoina matam punamakta eminent personalities sing aikoina honor tawjaba aikoina head mapoi bu invite tawraga aikoina hamina dana knowledge share tawna tawba adugumba aikoina yamna kai hai tare leibak sigi tunganba contribution kaya tawbiri bani angle kudinda haidana खजब अदुम मोजाना ngasi party si nungsi bidana party sida join tawraga party work tawgani aduga samaj sigi lamdam sigi amani country sigi aikoi angamba level da hodagani haidana yawira pasisu aina ojabu ngasi program sida aina party da ojabu aikoi harau taryamna okcha bagal oinana ojana matam punamakta party asi mapangal kanna bo hona bada achoba thawda lobiyo haidana ai ojabu so haijari amani kai na bujjari yam sengna Bharatiya Janata Party si tungan lo political party singa manada atukki mati khetna ba haiba party duni haina haiba kanda ko yam haiman basu tho ngasi kitang aina mayamda wapam kharadam thamjaling bada aikoi ayam ngasidi Tamenggong district ki ichilanaw si aikoi tungan ba prachar mayam ama thenagi lamani election campaign da oiro party organization tawda oiro aikoi Bharatiya Janata Party communal oi haiba simadi aikoi mayam na soidana thengnabiraka ba adugumba khongthang kaya da oiba pot ama khakni haiba simadi lai thamjage adugumba pumoina aikoina communal oide haibagi chap chaba aikoina piba yaba example si kaino haiba ganda adugumba Bharatiya Janata Party na sarkar pairaga adugumba matamda Bharat ki leiriba Bharatiya Janata Party ki Bharat sigu luchini ba leader me am sinsina adugumba kwaidagi higher level da leiriba Bharat ki Rashtrapati se masi aikoi Abdul Kalam adugumba Muslim singi marakdagi Bharat ki oina adugumba gyan piriba youth singda inspire tawriba tungan ba mahaki wakhalol kayana Bharat se sepat pada achoba daita lawba ngamagadaba adugumba Abdul Kalam bu Rashtrapati oina khanbi ki ba loina na hauji su Odisha dagi Draupadi Murmu ngasi Bharat ki Rashtrapati ni mahak adugumba dul tribe ki adugumba chilinaw singni mahak masamak si Rashtrapati oina laaba matungda bhawa adugumba Indian National Congress amani mag satminariba political party singna adugumba wangraba thaktuda leiriba Bharat ki adugumba luchingba oiraba adugumba ST ki nupi amabu karem kathaina dana ngangba habase masimak Bharatiya Janata Party ne yadaba makoi bu challenge tawai base Bharatiya Janata Party communal oidabagi example ni habase ngasi aina mayam da thamjani loinana Bhagwan Birsa Munda mayam hena khangpire ninkha tamaba matungda tungan ba political party sina sarkar se pai sarkar pai base atoki matik samna pai re sarkar paingai matamduda namsanduna thamamba aduga Bharat ki damakdadi achoba responsibility lauraga Bharat sigu chawkhatpa santi leiba Bharat ama oina na bo nabda tungan ba Angrez thengnaba kaya da su daita lauraba leadership
ꯁꯛꯈꯪꯕꯤꯔꯝꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯑꯦꯁꯇꯤꯒꯤ ꯂꯨꯆꯤꯡꯕ ꯚꯒꯋꯥꯟ ꯕꯤꯔꯁꯥ ꯃꯨꯟꯗꯥ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯁꯤꯕꯨ ꯁꯛꯈꯪꯕꯤꯔꯀꯥꯟꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯖꯟꯖꯥꯇꯤ ꯒꯧꯔꯕ ꯗꯤꯕꯁ ꯍꯥꯏꯗꯅ 3 ꯅꯕꯦꯝꯕꯔꯗ ꯑꯩꯈꯣꯏ ꯄꯥꯂꯣꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤꯃꯛ ꯑꯩꯈꯣꯏꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ಶ್ರೀ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏ ꯁꯥꯏꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯑꯦꯁꯇꯤꯗ ꯂꯩ ꯑꯦꯁꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯑꯩ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯗꯣꯂꯥ ꯗꯣꯂꯤ ꯈꯥꯏꯗꯕ ꯑꯆꯧ ꯃꯆꯥ ꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤ ꯂꯤꯗꯔꯁꯤꯡꯅ ꯉꯁꯤꯗꯤ ꯚꯥꯔꯠꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄꯗꯒꯤꯗꯤ ꯉꯁꯤꯗꯤ ꯚꯥꯔꯠꯁꯦ ꯇꯣꯉꯥꯟꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯚꯥꯔꯠꯀꯤ ꯁꯛꯇꯝ ꯑꯗꯨꯗꯒꯤ ꯑꯆꯧꯕ ꯑꯑꯣꯟꯕ ꯁꯛꯇꯝ ꯑꯃ ꯄꯨꯔꯛꯇꯅ ꯉꯁꯤꯗꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯪꯁꯤꯜꯂꯛꯄ ꯎꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯔꯦ ꯍꯥꯏꯔꯤꯕ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯜ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯛꯇ ꯑꯩꯈꯣꯏ ꯏꯊꯤꯜ ꯀꯌꯥ ꯂꯥꯛꯄ ꯌꯥꯏ ꯊꯨꯒꯥꯏ ꯌꯥꯈꯥꯏ ꯀꯌా ꯑꯃ ꯂꯥꯛꯄ ꯌꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯖꯤ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯕꯤꯖꯦꯄꯤꯅ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏꯖꯤꯒꯤ ꯃꯇꯝꯗ ꯃꯇꯦꯛ ꯈꯔ ꯑꯩꯈꯣꯏꯒꯤ ꯇꯥꯝ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯦ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯐꯨꯜ ꯇꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯤꯗ ꯇꯧꯗꯅ ꯒꯚꯔꯟꯃꯦꯟ ꯄꯥꯏꯈ꯭ꯔꯦ NDA ꯃꯃꯥꯡꯗ ꯅꯨꯃꯤꯠ 39ꯅꯤ ꯊꯥ 3 ꯁꯨꯃꯥꯏꯅ ꯃꯇꯠ ꯃꯇꯠ ꯑꯩꯈꯣꯏ ꯈꯔ ꯄꯥꯏꯈ꯭ꯔꯦ ꯑꯩꯅ ꯑꯃꯃꯝ ꯄꯟꯖꯗ꯭ꯔꯒꯁꯨ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯀꯥꯟꯗ ꯂꯩꯔꯤꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯚꯥꯔꯠ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕꯤꯔꯝꯃꯤꯕ ꯚꯥꯔꯠ ꯔꯠꯅ ꯐꯪꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏꯖꯤꯅ ꯃꯨꯟꯅ ꯀꯨꯞꯅ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ NDAꯒꯤ ꯇꯤꯝꯒ ꯈꯟꯅꯔꯀꯥꯟꯗ ꯅꯣꯔꯊ ꯏꯁꯠꯁꯦ ꯆꯥꯎꯈꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯇꯝꯗꯒꯤ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯍꯧꯔꯝꯃꯕꯅꯤ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯗꯅ ꯉꯁꯤ ꯂꯩꯔꯤꯕ ꯅꯣꯔꯊ ꯏꯁꯠꯀꯤ ꯇꯣꯉꯥꯟꯅ ꯑꯈꯟꯅꯕ ꯃꯟꯇ꯭ꯔꯥꯂय ꯑꯃ ꯍꯥꯡꯉꯒ ꯅꯣꯔꯊ ꯏꯁꯠꯄꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯝꯕ ꯍꯥꯏꯕꯁꯤ ꯍꯣꯠꯅꯕꯤꯔꯛꯄ ꯍꯥꯏꯕꯁꯦ BJP ꯅꯠꯇꯅ ꯃꯃꯥꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯇꯧꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃꯈꯛꯅꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯔꯦꯟद्र ꯃꯣꯗꯤꯖꯤ 2014ꯗ ꯂꯥꯛꯈ꯭ꯔꯦ 2014ꯗ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥꯁꯤꯅ ꯑꯗꯨꯒꯨꯝꯕ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯂꯩꯉꯥꯛꯇ ꯅꯨꯡꯁꯤꯕꯤꯕ ꯊꯥꯖꯕꯤꯕ ꯍꯧꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤ ꯂꯤꯗꯔ ꯑꯣꯏꯕꯤꯔꯤꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯏ ꯀꯔꯝꯕ ꯑꯍꯣꯡꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯃꯕ ꯃꯇꯨꯡꯗꯒꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤꯅ ꯁꯔꯀꯥꯔ ꯄꯥꯏꯔꯛꯄ ꯀꯥꯟꯗ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯥꯔꯇꯤꯒꯤꯗ ꯂꯩꯔꯤꯕ ꯊꯥꯖꯕꯗꯨꯒ BJPꯒꯤ ꯂꯨꯆꯤꯡꯕ NDA ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯔꯀꯥꯔꯁꯤ ꯂꯥꯛꯑꯀꯥꯟꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯗꯨꯒꯨꯝꯕ BJPꯒꯤ ꯂꯤꯗꯔꯁꯤꯡꯗ ꯑꯃꯗꯤ BJPꯗ ꯊꯥꯖꯕꯒꯤ ꯆꯥꯡ ꯑꯁꯤꯒ